welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon Mahaming Tabriz Amatara Muktari, Maroon Nasi Pala Pongba Pausi Singi cartoon Sinda cartoonisna, Kari Hanini Bakari, Fonoli Bakari, Wakal Katung Live do Imianda, Sanoga Tamzage, Hamel Kozage, Sangai Express Key, on top of the diver. On top of the diver cartoons of the young view, we give BB ceremony, Evilajam Pazaba, will Lambi has it development Gitabok the Amna Kumang, Soction by Doire, Tintabo, development of the Pakabangam Dre, or Manahide, Lambi Sembi Dre, Fazare. Nungaire, Ufun the Lechin Tare, oh, the low Kubani, Labi Chatan Passina, and the Som the Amanamu, Kumbaduni. Mirang Com, Tombutongi Labi Fazare, so minus some Tabidoira Najit. I am the view later con Sankudi Makta, Koi Nunjuta, Nindam Dars, Nung Tabja, Ville Com Topa, Labi Sevido, Amanaji, and the high of a particular, high of a cartoonist, Ubaduni, at a Hoina, Bow in the same Dragosu, cartoonist, Manis, Labi Sembi Dre Fazare. Nuare, Ufun and Legend Tare, and the local Kubuki, and Aduna Amasina, Kumakpa, Wari, East in the Kala Kalasapani, Morankom, Tomutongi Labi Pazare, so Manesum Tabidoira, and Hazixia, Morankom, Tomutongi, and Pazarabani, Ayamazagada, William Zikai, Kopatang Lavani, Aduna, see Posi, Sembi, the Bahavatare, Maradumba, Apilamagaluna, Tamapa, and Pazaba, Cartoonin, Tamzage. I think the Lazina, Sanalebaki, Loredana Hibani. Redana cartoon sida koi mate manausi mai nipa sina chak charaga leibani mai nipesina wa hairakpani kaya hairakenda thambal na khubakta mukchei thakre ne ana haji leisting anang koi chawdi INCC I need corruption haibani haidana adugo phumda leinaki wakhum leibaduni ana saidi lakni wakhum di koi nupa sina amo koi haire kari haina hai charingida khubak thambal wari palakanu chak hagi toy ko na Haidi Sugumba politics ki karigi was a koi tanning dre, Adum Batora Anu, Haibuduni, Hazikanga Riba, Azik Irang Sida koi, Koi Machine Marto, Koi Hunaba, Konaba, Tagome Amaya, Sitaning Octavaduniduna, how you still la left ring as is koi, like it Romutra, the Gimangani Lehun, Kana Chatari, Hazik, Aduna. Torong Teldak and Drew Kendra Manung, but Torong Tenda Hazik, Side Hona Koinasu, like Tadana, Miam, the Yangali Bituni, Aruba, Hogi, Mangani, Patorum, Pactocum, Matunda Mangani Lehunzi, Mahamadu, the Panto, Anton, from the Laga, Aduni, Jidela, Seduna, Asulu, Rabatanza, Lani, Matamsida, Amana, Matane, the Tanning, they have the Duna, Hogingarang, Masi Cabaryaduni, INCFD, I need corruption, Hibani, and High Pongdopa, Adam Badudani, Tambana, Kubak, Muche, Tekre, and Havida. Hey, starting the Kubak, Tambal, Polakano. Sakagi to Wiko Hina, Yam Pazaba, Tanning de Havagi, Pafamni, Potorpa cartoon, Siputoreche, but on the Lacina Koi Ponapumgi, Baloe have the Baloe Sida Koi, the PNEC Koi, Nom Samin and Gamaman and Varechana, and the other Kadagada, Hijabi, Nambu Likrayon Bayai, Haish, Butum Labro, Namkume Amasina, Hijabi, I should mind Tai, Handati, Sahimagi, Stocktam of Sihan, Sahimagi, Stocktam of Sihan, as you see. The pinning at the Hazik Manipur the Sukogi, the piecing say, you Tapaki Sanction Hangale, Kogi Lemna Boin Tore, the Hajing Pota say, invitation Pibada, Kogi, Beer Kin, Hapaga Piba, Am Sandare Pisa, Piba Kambusing sea, soon Bagitri and Namalae, the pin night out over party Topumam Punba, rooftop Tapunba, Mamma Sedum, Manipur sea, no I was the gun even. Goa de Bukuni Hindu Janiko Irangali Tragedy. At the mind of the you are Esida, the peace in the Kanaba society, the Uba, Mammy Makasai cartoon is a Purapuni, Hijabi Nambu, Licayon Bayari Hashi Wuchum Mablona, Adamas Hijabi, I should mind tiny, and the Titahi Magi, Stockton Morosihana. Suma society the Tariba Mamisi and Pazana, Masai cartoonisina,
depict tawraga madu reveal tawnaba honaba yamna fazaba cartoon wan thok leiba cartoon ni haidana agi market gi thamjage mathang da leisina hoilan paugi as loire haibasini as loire haibs torisi ningtham tha sida mai asi nomda tara kamuli an haibani halani wai sanaba adamase akhoi gidi nomda mai tara mangarak lai na ona tara rak mutpa haisiga tara mangarak lai haisiga lai posi lai harigi marta mutuni am phajabo haisigi wat sanaba hai tare ningtham tha sida mai asi nomda tara rak kamuli haiba adamana mutpagi haiba masina akhoi gidi nomda mai tara mangarak lai na ona tara mangarak lai hai tadi mulraga laktuni aduna tara mangarak lakti hai ni magina am phajaba jana mai gi sang nai da bagi mami ma taba tuan toma jaga singda adeda pena da khulaw lakpudu cartoon sina myam da puthok pani haidana I thamjage athang da leisna khoi Excel Express ki nei re haibuduni nei re haibs da moi ni wari sana bani kamai wari sana ge da mi ne ikai ba khanglak trabadi lu rabani haiba aduma manam khome ikai ba khang da bagi hidak leite angaw buna na ba thengna bro na haidi duni duna khoi gi moise dum ikai ba khang da ba mi na hairesu ngang su ta da ba khoi gi hawdong gi su cheiraga ngiawona cheibudu ngarang na cheibudu na haib changa pa adu pot tune na tuan tuan ba stay da khoi mayam lawri bising si leader sing ta da ba madu da pen da ko law tani mi ne ikai ba khang lak trabadi lu rabani adama sina haire ikai ba khang da bagi hidak leite angaw buna na ba thengna bro na hoi aya mana koi thengna da budi ya aduga naram basu ya adubu sei da mana puning si angaw na ba na ba thengna bra mi oi bani na na de ek ta basu ki yaw ponte adubu tabu akhoi lai film sei da khoi gi ikai dagadi ikai da bagi hidak leite en hainai duni udui potuni adda message am pi bani thamjage mathang lei sina khoi narol thobdangi hawa do leirang do sida khoi mapur oi bisina khabar pa bani adu main dipi sida tungda yeng hai bani mapur oi bisina hai je irang leitre hai ri ne na khabar da yenga ada main dipi ne nongmada ahum mari da hena sidre da na irang si habjit leiri hena adu hajibu di mihat mi pun yaudri asi na di yaudri koi nan traum do si ba adu gi matung dagi di haji pauda mihat mi pun sim na di thok leitre adu bu irang si nema bra habu di nema du oidri ano haji parliament mi pam mi parliament manung sida kap kanu kaina haiba jala haji babdi kapna basi pangna udri ani madu kari tholak da ge khangdri tha tare nipal phajal ka dore ana fibam se Manipur fibam sidani adana koi irang di leitre hai ne na khabar haiba da nom da hum mai de ne sidre da siraga di irang ni ana siraga di irang leite hai tuna na sidai adumaina phagi oi kari oiraga su yamna message ama piba cartoon ne na thamjage mathang leisina koi People's Chronicle gi ni People's Chronicle gi Sunday spoiler hai duni Sunday spoiler hai si maina magi da pasi nungdang gi thabak thena hangak halak paduni adel main pisna hai returning home late from office these days hajikan si koi office tagi theng leire I don't think you were fond of overtime ai nang pura overtime subugi badugi apam badudi ai lerem ne khande sine or is there a threat regarding inefficiency natragana nangi matik cha da bagi adumba a threat aki akhangbu gum leibra khotpra na jai mai ma pura da thenga lakpu da hangbu dina hajuk si adum na su yaw duni achumba pamba yam thole hauji khoi nisa chaba thingna bagi tongan tono mayam thole Manipur si adum kahatere makhuta lo pai bisu thole ana haji toning ba warakpa watemba yamna kanna tawna tungana fom sida jathari aduna laibak thiredi de phattaba thodok thokpa su yabduni aduna haji Manipur film si kamaina oira kadegi se gutam bangamde ana yam lu poni haji leisi tongan ba khoi gi makhuta sakti baiba mayam su leire ana kari oira kadegi haji tambangamde yengba tabani ana ngasi gi de no ELITETV gi test of cartoon gi mahau matang asoi do senjare yeng tabiri bising bomu kana khonam jagbolena kanya betang jari pinebirsi
welcome you all to UNAPA School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.